Akasvani Imphal Ksh Chitrabhanu na pau pazeri ahanbada maru oiba pau. Sinmi singi mapam da ikai kamnab utunanga si malengi mapam punamakta sinmi singi numit medigi palan tharom pangthokli. Manipur hoji COVID-19 ki active case tara mga khaktangai Pradhan Mantri Narendra Modi ki numit humni ki Germany, Denmark amasung France kongchat hayengdagi hauragani amasung Kendra ki Mantri Sarvanendra Sonowal hairi Sagan Mala program ki makhada lupa koti lak ani lising tranitoy rongi project chani taratro hozik paikatli. Malengi mapam punamakta nga si sinmisingi numit medegi palan tharom pangthokli malem sin batunga da leriba sinmising na lawriba thogdangbu sakangbu oina makoigi mapam da ikai khumnab utuna numit asi palan tawbani maleng mapam kaya da seltum amadi khunai gi oiba hakidamakta thawai thakiba sinmisingi mapam da ikai khumnab utpagalonena sardanjali katli Manipur dusu ngasi sinmi singi numit medigi thorom pangthokle Manipur Kaitel Fambi Apun Balup amasung Lamphel Supermarket Coordinating Committee na sinduna Lamphel Supermarket Complex ta palan thorom asi pangthokani numit asi kamari lenena Manipur gi Mukhyamantri Nongthombam Biren yauna Luchingbasing amadi lukya na miya maru oina sinmi singda yafa paujal piri Pradhan Mantri Narendra Modi ki numit humni ki Germany, Denmark amasung France kongchat hayengdagi hauragani masi chehi sigi oina Pradhan Mantri ki leba sigi wamoda chatpa ahanba kongchat ni maki kongchat ki ahanba numita Sri Modi na Berlin da chatkani amasung Germany ki Chancellor Olaf Scholz ka leba ani gi oiba wafung kayang matangda warishanagani luchingba ani na India, Germany Intergovernmental Consultation gi taruk suba edition su sababati oiminagani Jay ani gi oina pangthopa mipamasita leba ani gi mantri kaya su saruk yagani maki khongchat ase da Pradhan Mantri na Germany gi Chancellor gi lalot uti gi oiba thorum sing da su yawminagani Germany da leba bharamacha sing su Pradhan Mantri ga warisanagani Mathang da Pradhan Mantri na Denmark ki Copenhagen da chatkani amasung leba adugi Pradhan Mantri Felixen ga wapung kaya gi matang da warishanagani mahagna anishuba India Nordic Summit da su saruk yagani mipamasida mahagna Iceland Norway Sweden amasung Finland gi Pradhan Mantri singa su unagani Maki kongchat ki aroibo oina Pradhan Mantri na Paris da tungani amasung France ki Rashtrapati Emmanuel Macron ga unagani ningsing bayai Bharat amasung France na makhogi Diplomatic ki oiba mari lehenerakpa si chahi humbudra mga pharakpagi palan thorom chahi asida pangthoklibani Manipur da hoji fabada COVID vaccine dose lakh 9,9 hena kapkhre masing manung da ahanba dose da lakh tara mga lising taratre rom yauri precaution dose da lising marfu humdoi chamri nipu ga mari kapkhre Manipur da ngarang COVID-19 positive oiba myu amata thengna khide hariba matamasja myu ani leina asigi naba phakibugalonena naba fagalapagi changsa da matfudra nipan desmik mari oiri hozik active case tara mga khaktangai Imphal West Police na Bisnupur Jilla gi kaino thongkhada leba masagi mayumdagi myu ani heroin gang ka konana phare myu sing adu wahang pong chatharba tungda oinam songbung dam area da thibumbu ki tabak chathaki maduda nisagi polom kya phagat pangam ki amadi sel oina lupa la ani makhairung gi senfam sing myu ani dege phagat pangam ki amarom da thobal commando gi kangbu na akakna papa oma phangbadagi national highway kunramapan palel lemang chingjing area dangarang acharo sing check tobada palel bazar dagi Honda Activa tongduna lakpa myu amadigi sapon kepta hapna puramba brown sugar gram chani kuntrataru fagat le hairi Sizinaba loyuna hondok lakadaba polam sing machu sangjinduna amukhane sinabagi pandamda Imphal East District Administration na lakholagli bakong thange saruk amoina porompa DC road pu luna na thamna ba amadi solid waste management ki drive amangarang DC office complex panchayat bhavan da pangthokre thoromasi Imphal East District ni chahi kunmanga mapung par kamari lenena pangthokpani tabiriba pawasi Akasvani Imphal dagini Kendra ki Port Shipping amasung Water Waste Mantri Sarvanendra Sonowal hairi Sergamala program ki makhada lupa koti lak ani lising taranitoy rongi project chani tarataru hozik paikhatli lising ani kuntra mga famuda lupa koti lak mga makhairom changna project chani pansum ani paikhatkani masing mangda lupa koti lising marhudra mapan chani marfuma togi project chani sum ani lotion kre
Ngaksal Mantraloyna Sarkargi e-market portal gi khuthangda potchei lesinbegi chang lising ani kumathoi kunithoi de khwaidigi yamba chang oina lupa koti lising taramanga henki Ngaksal Mantraloyna hai masi mamangi senba chehidegi saruk ahungi mayada helabani Haksal Mantri Dr. Mansuk Mandavian Hari Lebasigi Chehi Tarani Toidikina Taramari Faubogi Manung de Leba Angang Singi Chada Humpudi COVID-19 gi ahanba dose ki vaccine kapre Tutor de Thakapa World Mantrina vaccine kapagi damakta naharol singbu thakapa phongdokhi Chehi Tarani Toidikina Taramari Faubogi Manung Leba Angang Singda Lemna COVID-19 gi vaccine kapa mamang thagi tara turuk haukibani Haksal Mantraloyna hai hausi fawada naharol koti ani lak marfu taruk henbada covid ki ahanba dose ki vaccine kapkre aduga lak humpu taruk lomdana anishiba dose ki vaccine kapkre Maras the lebak sing matuna chathariba covid-19 ki vaccine kapagi khongjang da hojik fawada covid ki vaccine dose koti chama marfu mapan lak taratra ki matakta kapkre ngarang khakte da vaccine dose lak kunmanga lising marfu dramanga hena kapki Hauki bapung kumri da leba sida COVID ki anoba case listing ahungi matakta thengnaki hausi leba sida COVID ki active case listing tarmapan hena lady Hauki bapung kumri da COVID ki anaba listing ani chamapan lom nava faki bagloinena lenya asigi nava fagalakpagi changcha da marfudra nipan dasmi teret mari oiri Lebasin batungna Uzwala Divas Palanga se pangthokani palanthorum asika mari lenena oil marketing company singna Lebasin batungna LPG panchayat lising manga hangdokani LPG panchayat singda Uzwala scheme gi makhada LPG connection phangba yaba mipum kudimakta hek yarba makhai gas connection pini na ba thawrang tori Lebasigi lairaba imung singda lemna gas connection piba Uzwala scheme Pradhan Mantri Narendra Modi na English ani tarataruki ngasigi numit asida hogdokibani scheme asigi kanaba sing miyamna ningthina khanghan bidapagi pantamda kendragi petroleum amasung natural gas mantraloina chehi khudingi me amabu Uzwala Divas haina palan tawduna lakli Maharashtra Rajya Sengki bagi humpuntu shuba kuman thorum Rajya atu dangasi Maharashtra Day haina harau tayamna pangthokli hauki bachahi ani chupna COVID-19 gi laichatna maram oiduna palan thorum asi pangthokide adubu kumchi chehi gi oina di laichat asi khara phaki badagi miyamna harau tayamna pangthokli ayuk angambada Mukhyamantri Uddhav Thackeray na Sahit Singbu ningsingduna hutamama Smarkta leishu katki Pradhan Mantri Narendra Modi nasu Rajya asigi miyamda nungaiba phongdorakli Gujarat Rajya Sengki bagi kuman numit ngasi Pradhan Mantri na Rajya adugi miyamda yafa paujal piri mahangna hai Mahatma Gandhi Sardar Patel amasung luchingba kayagi pidamna Rajya asibu miyamna puning thogatli masigi damakta miyamna Rajya asibu matau tonapam ama oina maru oina longnari China gi konung Beijing da COVID-19 gi athing basing hena jasin hankre Akashvani Paumin hai khwadi gi ikon kon baleba adogi huking gi matung ina Beijing da mioi amana public facilities sing da changi hairabadi COVID negative oi haibagi result tangai fadan puthokadabani akakna mafam sing da lockdown thamkre leba adogi lalol itiki achoba sahar amu oriba sangai da COVID-19 gi case lak manga makai hena leiri Khelo India University Games ki nupagi hockey ki final dangasi mamangi champion Bangalore City University ga Guru Nanak University ga thengnagani fencing da Guru Nanak Dev University degi Manipur macha chinga kham jet disingna thoido hendok pa hising utuna ayengba singi puning singki Irani mitam hangna nupagi individuals AP category da sanagi takaman fangki amadi tops development group program da mapam ama phangbangam bagalolena lising ani kunmari gi Paris Olympics ta varkim husinduna saruk gabagi khudong chaba phangle Guru Nanak Dev University gi Riya Vansisu fencing gi final category da sanagi takaman ama phangbangam ki Humputra manga suba Santos Trophy National Football Tournament ki final da kuntra nithorak champion oikraba nungchu Bengal ga Yumbu Kerala ga thengnergani match ase heng numidang pung 9 da Manjeri de leba Payanak Stadium da sanagani ahan basani final da Yumbu Kerala na Karnataka pu Panjal taret ahum da thoikibani ani suba semi final da nungchu Bengal na Manipur Panjal ahum sino de thoiki IPL cricket ngasi nungtil pung ahum khaida Delhi Capitals ka Lucknow Super Giants ka Mumbai gi Wankhede Stadium da thengnergani aduga numidang pung tere makhaidina Pune gi Maharashtra Cricket Association Stadium da Sunrisers Hyderabad ka Chennai Super Kings ka thengnagani aroi bada maroi ba pa umkhana Simi singi mapam da ikai kamnam utuna ngasi malengi mapam punamak da simi singi numit me degi palan thorum pangthokli Manipur da hoji COVID-19 gi active case tara mga khaktangaire Pradhan Mantri Narendra Modi gi numit humni gi Germany Denmark amasung France khongchet heng degi horagani amasung Kendra gi Mantri Sarbananda Sonowal hari Sagarmala program gi makhada lupa koti lak ani lising terani toirongi project Chanita Truk hozik packetly Paulu Zeri